Maheshwar Thounaojam Mityeng Makhada Chara kaya Yenthokhre Hairi Plan Give Life Poppy Tax Life Haiba Banada RPI gi National Secretary Maheshwar Thounaojam Mityeng Makhada Chahi asigi lamtagi yausang kumai ga mari lenana lekai club singna silangna pangthokpa sports ka mari lenana Kangladagi mera lauraga halakpa singda Kaisampatta leiba RPI atwa lege office mamangda RPI Youth Wing ge makaidagi Chara kaya Yenthokhpagi thoram ama pangthokre Hairi Haiba Chara Yenthokhpagi thoram aduda party office mamangda khatanatana atopa lekai da pangthokliba sports sin langni mampham chingda sujatuna magi club ki mioi single loinana Chara kaya Yenthokhre Hairi thoram maduga mari leinana RPI Youth Wing gi vice president Maisnam Bijena haikibada lamdam asida popi thaduna umang kaya manghalakliba kaya asi kharada oiraba sumen sinba ngamnaba haiduna party asigi national secretary Maheshwar Thounaojam gi Mityeng Makhada hairiba Chara Yenthokhpagi thoram asi pangthokpani haina phongdokki ngasi lamtagi taramangani panba maitegi yaksang amasung maite pangan gi ramdan matam siga ioinana akoigi RPI yukna akoina yaksang gi club mayam jingi maya pabi mayam sing laksariba sport togoda mayam sing akoina yoching na koi uwa mayam ami yentoksei akoigi motto di plan give life amasung big next life haiba dumsiga akoigi Maheshwar Thounaojam akoigi RPI gi national secretary gi Makhada Mityeng Makhada akoigi RPI youth wing na akoi ngasi yaksang gi yoine na koi uwa sing yentokhpagi thorom ma pandokjere Nagtagi trangani panba yaksang gi ahoba numit amade maitei bangan gi Ramadan gi manung channa haitare koi RPI national secretary Sri Maheshwar Thounaojam gi Mityeng Makhada koi RPI youth wing na sin jalang jara koi yaksang ga mai leinana maira loba lagiba club organization amadi lekai gi maira paibi sing ima event singda koi mausana ngasi kai thrabliba malem asida kai thrabliba aying asagi khal amadi koi lamdam asida kopina manghan khaba iramdam mo oiriba lamdam asi kitang to orabasu koi yaragadi haidina koi uwa haira pambi singna bahut sinjaraga asangba malem ama imale pa ama dum laba hanagi nesrena piramaba adum laba hacharaba imale ba khana lebak Manipur haibado adu ohenba ngamnangagi pandamda sindala ngasi lampagi taramangani banba maitegi purnima numit asida Chara Yenthokhpagi thoram asi akoi RPI gi national secretary Sri Maheshwar Thounaojam gi Mityeng Makhada chathajabani akoi gi team di akoi gi aing asagi khal kaitharaba asi kharada oisu kannabagi damakta lekai gi club sing gi ima ibel sing na RPI athawale state youth na akoi mayamda Chara sing asi yenthokchaduna akoi lekai gi club sing da pambi sing asi thaduna akoi gi aing asagi khal kaitharak ibasi kharada oisu kannabagi thongdang adu longminase